Universal Friendship Organization Northeast Headquarter number 4 Top Yaral Konjin Battalion gi manung chana laiba maitai huyen langlon sintam sanglen Sajjal Academy UFO Kurai branch ki kunipalak suba Rising Day thoram masi pangthokri hariba thoram aduga mari lenana wangkai SG MLA Thangjam Arun Kumar na ipudo pakhang ba yekpa malemgi firal singkhat khibaga loinana UFO ki member singna firal gi mafamda salute piduna ikai khunaba utki ngasigi thoram aduda wangkai SG MLA Thangjam Arun Kumar wangkai SG councillor Lausembam Romola UFO gi secretary general Wai Mairaba Angom General Secretary Home Laisam Loyumba Amadi Atay Tongan ba Mafamdagi Lakpa UFO gi member kaya Saruyaki Amaromda UFO na sahi lisang sina sathaduna Lakpa Holy Feast Program gi manung channa Hauraibi Ima Sampubi Thoni Thoram ngasi UFO All Manipur General Headquarter Chingung Kokta Laiba Ima Hauraibi Sampubi gi Kubamda Pangthokri hariba thoram aduda tongan ba mafamdagi lakpa UFO gi member kayana saruyaki loina thoram aduga mari leinana organization asigi general secretary home laisram loyumbana haikibada kumja lising amasatret sumna mapanda panlamba iningthau pamhaiba gi haktaktagi maitai gi lining dagi ramandi lining on kibana maram oiraga maitrapakpu manipur haiduna ming kauki masigumbasi gi mathakta maitai ekhoi gi ipa ipugi minglen adubusu das amadi dasni haibana chingba hindu gi mingthon pikhibada natana loinana lamdam asigi ningthaubusu raja haiba mingthon piduna mingauki masina maram oiraga maitai lining asibu amuk nahununa parei hanba oina maitai ekhoi mingda onsilaknaba haiduna UFO na sahi lisang sina satharakpagi saruk ama oina ngasigi thoram asi pangtholibani haike